mayam khurumjari yengbiriba punamakpusu khurumjari ngasi si Inspector Tayai gi lising ama suba magi episode from si yamna thaganingai hoy tasengna malem da haiba tai monodrama da asmain episode lising ama galeibasi atangba mane manipur da yam atangba ma akhoi Diamond TV na khudole dana ai thamjage ai thoidongna haingai lejade episode si yam phai message me am yawi sunadagi crime gumba puthokpadana tana imung manungi karigi manipur gi wathok lanthok me am siga sagonarga chatpa yamna phajaba message ama yawba aduma episode ni aduna miyamna jam pamna yengna base masina su amane masida ina wari imtang liraga loisinjage sigi Inspector Tayai ji sida stress pura birambase sina mai pakpane khale thabak se amaju taw basi kaya mai pakande yam nungai wari im lei thaina ningtho amana man ek tawdaba thabak se leitaba thabak se pang taw da tawba numiyam dagi praja dagi appreciation ji phang phangdaba adugi maje tension sum leiba sare chabam khangdabi ama tawre taw nungai bam khangdabi aina so yam tawjaraga miyamna ibung asibawda nongte appreciate tawdis karigino aina mana masig wahang ji toina mantri nungdri magi senior mantri ahanjingda sumhangbada mangama lining ba halama lei mangonda problem ji loi liuradi loinamak se heta solve taw yaduna tang chatlu na chatpajan yam lamna mana chalaga unaba chatpasida numijungga matung adaida mana unabada ningtho sida mangsina hare nangi problem do ain solve taw dingamni adu nang lai si yam thenge hoji baro matung oigre numiyungga matung oigre hayeng ayung ata kwa khongdringa de la over hai aning thaujina kari nu asu yaw matam lai ngai sida mana matam leitre hai si boy na makhadi sauninge ado ma react tawde hale yumda nungdang tumba yade nong ngandringa de ma lae hek nongan baga asam je thunge aduga mang sida ai lae kaino ai gi solution do pibiro haiba kanda asagi mang sina pambi tara thaba gamla tara hana thanamaga thame aduda mana haining thausida ising chaibiyo adomna ising chaiba matamda ama ani ahum mari manga sum chairakpada wakhal atoba mukhalaba amuhana chaigada aduna wakan atopa khanba yade ising chaiba sida pura lupaga chaibigedabni wakhal ama hek khalakpada amuhan gadawni sini ma ising chaina ma hek chaiba ropaga ma khalle as ai konung da horiba pambi myam du nong de ising hek chaibi deda chai madi phadong ni hade makok tamui dangkat pa adai khara mung chai horaga mu leipaks de leiba na sing sina mang sina suri ba thabak smai suri phadong ni khalak pa amuk se tahan ba adamaina amuk taw amuhan taw numita dore ning taw juware mana mang sida hai saigi ai ngamdre ai sing chai ba ji toge ngamdre ada saigi ning taw jida mang sina tholaga hai aduni aina haijabado ngarang la amadi matam leiroi tele haido ayukte horokpani hojing numita dore dana ining tho smai to biro aiga seminar se wakalam ta khanbi gadu mini manga phaponte si sing sai bse horse ko ina horga karim ta khanbi dana to sai bi no jar sai bsida karim ta khandan hojiki ji khalaga sum sai bsida loi reba minute ani hum da loi re adu kandu da ning tho sida hai mana adu ni ning tho thabak ama taw matamda ama katang mentana sum tawba loiraga mathang tawba adu natragadi pangtaw tawbuduna mai pak tabududagi miyamna appreciate tawidabani an ngasi dagidi atawbudu mentan tawbiro ina haibase masi tasengna Diamond TV na sumaina ama kaktang da stress phalin pi si loiraga ju ama tawba adumain tarogadi mai pakli haibadu thamjaraga masigi parajina viewer miyamsu ekhoi miyamda su ataw thabak tu phajana tawraga ama loiraga ama tawbuse mathau tai haibdu thamjaraga puno puthaga chai thank you very much